Imphal Urkhul Lambi the Kuki theorist in the Embusta with a Tangkhul Nupi ama yaona hatkhre. Trong Lao Bigi Taudoka Mari Ledina ZSC victim family Masumaira Pibi Group Kaga Apun Boina Manipur Pumba Mangani Suna total Shutdown Nasidigi Home Midang the Hona Lakokre. Miyamgi Kolaubu politicalized Tauduna Nataina Bohona Ganu Kokomi. Kokomi na thamlakpa masang webising CM na ziriba mamadi sanapati satkibadu mathauna lewigi politics haiba khaki satpa ngamanati India lenga amari koki narco terrorist nasu ayaba pirakpadigi satpa ngamane lana si India gi proxy war ni koki CSO unaraga ziriba lambi Imphal Dimapur lambi Mode amadi Susampur salaga waroisin purapa yagadabanati Manipur lenga nasu masigi waroisin purapa ngamgadabanati aikhogi political culture marumara takrapa puppet politics asi thadok principal politics to bakaktana lewakan mangangani miyamgi kholaubu politicalize tawduna na thaina bo hona gano haina coordinating committee on Manipur integrity kokomina phongduraki kokomina thadorakpa chirol mana hai tronglaubi thawdoki matungda tarakpada sangsilakpa khongjang singasida Manipur miyam na maru oina kokomina CM pham thadu hairakliba lenga asibu saugatpa propagandist kharana politicalize tawduna miyamgi kholau amadi ihawsu na thaikinaba honari kokomina CM pham thadu hairakliba maramdi koki singbu nauk sahonba nawang hanba madi tronglaubi terror attack tawkraba matungda daita leina thabak tawkhidaba adugini adugo home minister pham thadu hairibana tronglaubi terror attack thokraba matungda daita leina thabak tawkhidaba amadi situation adubu mishandling tawkhibadagini Masi aikoi punna miyamna khangmina si amadi aikoi gi miyam gi khongjang amadi ihau asi nathai khidana ba section si April taruki nongai matung pung amaga makhairum taba matamda koki narco terrorist na tronglaubi da landarak mama gi mathara tumduna leijaba angang ani tamthina khatkiba amadi mama buna thina sonkiba thawdo asigi matungda Manipur lengang na lokhatkhiba khongthang sing asi lenga amana asigumba thawdo ama thokraba matungda lokhatpham thokpa chang adu yauna lokhatkhidi lenga na koki narco terrorist ngadu khudakta koitan tanaduna fana ba combing operation tawkidi asiguma thawdo ama thoklabadi mausana miyamgi akanbi haulakani haibesi maungjungna khangduna masibu lakshinabigi akan masiksin thorang lokhatpam thokpa dusu lokhatkidi masigi mahai oina khoisaunaraba miyamni irang horakpa matamda irang asibu malemda satnaba amadi taunaba mawongda phajana laksinbigi mohutta CRPF na amuk miyoi ahum kaptuna halanki kaya mana suwanki lenga asina daita masakhang na thabak toram labadi ahan begi koki narco terrorist ngi attack asi ngak thokpa ngamhaudrabasu akon begi CRPF na miyoi hum kaptuna hatkiba thawdo asidi sungthok tholam da bihai maram aduna mihat asigi daita paliba lenga asigini CM amadi home minister anina thawdo asigi daita lawgadabani sei sigi Mars kunga mathoida Guwahati da koki zo council ga unakiba si Manipur gi CM am oina topham sungthok thokti separate administration tanbigi mingda Mr. Miyam hatliba yung kai mai thariba terrorist kangbu amaga aikhogi CM na atop state amada satuna formal oina unaba haibasi terrorist na taliba demand adu yari piragi haiduna satpaga samane masi capitulation ni amasum surrender ni Manipur gi national pride amadi dignity ki onthokpani karamba matamda NS2 hangdoktuna free movement yahangadagi haina pawmisung hangbo amagi pakhum oina minister na highway di dum hangi kibedigi satnadabani kidaba mi adum satli haina khumlakhiba asisu yamna daiti yaudaba matawni highway open tawba highway simi pum khudimaki wakhalda khudong thiba thokani highway gi akiba haudaba satpa aduni thauna leiba mina satpa yaba duga pangdaba mina satpa yadaba adunati CM gi thawong si sahi ahum national highway da free movement tahonba ngamdaba lenga ke asunba du kopsinaba honabani CM gi ziribam amadi senapati khongsat asi afaba khongthang amani masi kokomina thagali tawbutabu masi CM na mathauna lebi gi politics haiba khaki satpa ngamanati masi India lenga amadi koki narco terrorist ngasu ayaba pirakpadi gi lambi sing asida satpa ngamani English ngani ga kunga mari gi September amada Koktrukta koki narco terrorist na drone bombing torakpadigi misi mina thokiba thawdo adubu yengsinba satkiba matamdugi CM bu Koktruk yaudringaida Union Home Minister na lamkhangdagi halaglakhiba amadi kumjai lisingani ga kunga mari gi June 10 da ziribam satki haiba matamda thingduna setlankidabadu miyamna kaudri kanana khangani April 3 ki yamna nungaitaba thawdo sida CM na tronglaubi satkidaba asisu India government na thingmari gi satkidaba orambasu
Maramdi Laibaki Mapi Mapa Oina CM Ama Oina Amadi Meetei Natki Matung in a Mapamdu Satuna Khudong Tiba Tarawi Imungamadi Miamgi Awavadu the Saru Yapam Topani Taudo Dugi Matunda Security na Tabak Local Liba Mawangadu Yingsin Pam Topani Masida Ikogi CM Nasatkidava Sikarigino Ikogi CM Ama Oibigi Mataudang Amadi Kunagi Satna Lonset Sang Davadigi Kang Davadigi Satkidavara Natraga Ating Balabidi Satkidavra, assume the CM Karigitamak that wrong law is Kidavano Hibasi $1 million questioning. India Home Ministry Amadikoki Narcotiris in the Yadravadi, Ziribam, Sanapati, the Lyra than a cocktruk power satpa Nambaponati. Ta Sigitaramatu, the CM Namori, the Gilanjanaka, Akampat relief came the lady Basinga Unavamatam, the ITP Singna, Makoi Mori, the Tuna, Haningi Haraduna. Hanjin Mayanava IRB battalion Matambi, Wine Hijaki Baduda, CM na Haikiba, IRB Tambadi Arrivani, Meetei-kuki Nungshin Hanbaduna Maruni have a wapamasi, excuse Tivani, Masi Lenga and Mori, the IRB Tambangam, the Begi, Aswan Badu Kopsina Bokona Batoni, Amaromda, Masi Sin Koki Narcotirism, Yadravadi, Meetei Sing Mori the Labor Yayaroi, Mori the Meetei Levit Latava, Hiba Sukoki Narcotirism, Tauzal, Lady Habiga, Satmani. Thoklibi irang asi kangluki irang oin uhanba duga manungdana Narendra Modi na lusing lipa BJP lenga na Meetei singi mating thudektuna wapangal son thanaba tawba proxy war ni habisi ngasi sahi ahum mapung phajilaglaba matam asida oirakliba phibam amadi masibu lakshinanaba lenga na tawriba thawong asina miyam ne na mayek singlabani adubu laibak thibadi ngasi India gi proxy war ni habisi punamangna ifong fong na khangnaraba matam asida Power Equigi Maraktigi, retired military officer, intellectual amari journalist Karana Masibu, Meetei-kuki Kanglup Anigi Marakta Topa Kangluki Irang in Uhanava, TV discussion of Honaripasini, Sin Koki Narcotiuriski Lanasi India gi proxy warni, Maramaduna, Lanasi Koki CSO Unaraga, Zeribam Lambi, Impal Dimapul Lambi, Mori Amadi, Susam Pursalaga Warushin Proper Yagadavanati, Manipulangana Sumasi, Warushin Proper Nangadavanati, CSO Sinusungam Loy Irang Asilution, but Natragana Lushin the Vahibasidi, India government gi Makutale, Makoina Lushin Matam that Lushin Bege, Meetei Gimatak Sataripa proxy wars the Nagasing Maruina, Tangkhul Simsu Consilakli, Asum the Hausi Aikogi Iraiba Asi Indiana Kang Masil Tokai Tahanduna, Loiva, Nairui the Bakang Luki Lans Hangadava, Matamama the Hector May Hona Sakadava. Tender box situation amada thamle rakli Iran ase lusinbagi amata ngairava lambi di BJP gi lusinba sing amadi MLA sing na nupa thona Prime Minister Narendra Modi da makoina Manipur miyam na tawriba injustice asi ka henman khre enough haiduna Iran ase thuna lusinbina wa haibangamba si khaktano igani hauze khoi gi leibak ki amadi furuk ki yamna khudong thininga oiba phibam asidagi ireibak bu ifurup kanana wi amata ngairava lambi di ai khoi gi political culture maru mara takhraba puppet politics asi thadokuna principal politics tawba khaktano igani asuna tawrabdi India gi politics energy asi thengna bangani state ama oine Indian constitution na piba Manipur na phangpham tokpa political autonomy amadi rights sing adu tanba ngamgani state ama gi dignity adu ngakna hingba ngamgani hairakli hansu paus na makhatana phungdorakli Sina Kaithil the known attack torakli security force na handuna kapa the lalhoba amasokli Hana digi irang laibedigi tension wang na lainariba Sina Kaithil kulda ngarang known attack sa tarakibaga loina central force na handuna kapa the kuki militant singnaba amasokli haina mapamadudagi phangwa pawgi matung ina ngarang militant sing Sina Kaithil kul tamna noi kapsilakpadigi nakal ani da noi kapnaki khuladugi manakta leiba mari super maha regiment amasum samaga kunthraga matu super battalion BSF ki personal sina kutak to kut handuna lalauba singadu tak thok tuna makhatan irang thok tana bonaki nakal ani ki marakta akan bamongna numai kapna mi ama aso open nangki have confirm doki marak atheng ba problem numai kapna khibagi report laidi amasum makhatan numai kabaktana ba thabak paikhat ki duga authority singna oiriba phiba madu mikup hom sing yengsinki marak sida Sina Kaithil village authority ki makedi ki mamang naga masu koki animakna longter lambi da satok sin tawdana ba wapam adu haujiksu satnari bana mipum kudimona wapam sing ngakna ba khangalakli